ꯍꯌꯦꯡꯁꯦ ꯑꯕꯣꯛꯀꯤ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ꯭ꯔꯣ ꯗꯦꯠ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯀꯅꯥꯒ ꯅꯪꯕꯨ ꯂꯥꯛꯑꯦ ꯑꯣꯍꯣ ꯑꯕꯍꯦ ꯅꯪꯉꯥꯏ ꯀꯣꯟꯅ ꯀꯣꯟꯅꯦ ꯋꯥ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯣ ꯁꯣꯂꯣ ꯍꯦ ꯅꯨꯡꯁꯤꯗꯦ ꯀꯥꯔꯤꯅꯣ ꯅꯨꯡꯁꯤꯕꯤꯒꯦꯔꯥ ꯅꯨꯡꯁꯤꯕꯤꯒꯦꯔꯥ ꯑꯩ ꯂꯥꯛꯐꯝ ꯊꯣꯛ ꯂꯥꯛꯑ ꯂꯣꯏꯔꯦ ꯍꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯅ꯭ꯌꯨ ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯑꯕꯣꯛ ꯍꯣꯏꯒ ꯑꯃꯨꯛ ꯎꯅꯔꯒꯦ ꯑꯩ ꯉꯁꯤꯁꯦ ꯑꯩꯅ ꯉꯁꯥꯏꯁꯦꯀꯣ ꯀꯩꯅꯣꯁꯨ ꯂꯩꯔꯛꯑꯦ ꯄꯥꯟꯁꯨ ꯑꯗꯨꯒ ꯊꯥꯡꯖꯤꯡꯁꯨꯀꯣ ꯑꯗꯨ ꯂꯩꯕꯗꯤ ꯍꯥꯄꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯌꯦꯡ ꯎꯠꯂꯛꯑꯒꯦ ꯍꯥꯏ ꯄꯥꯟ ꯂꯩꯔꯛꯄ ꯌꯨꯝꯗ ꯂꯩꯍꯧꯔꯦꯕꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯩꯀꯛꯅꯦ ꯑꯕꯣꯛ ꯍꯣꯏ ꯄꯤꯖꯒꯦꯅ ꯍꯌꯦꯡꯁꯦ ꯊꯥꯡꯖꯤꯡꯒ ꯄꯥꯟꯒ ꯏꯔꯣꯟꯕ ꯆꯥꯗꯣꯏꯅꯦꯕꯀꯣ ꯉꯥ ꯑꯃ ꯉꯧꯔꯒ ꯑꯕꯣꯏꯗ ꯅꯝꯃꯨꯁꯤ ꯍꯥꯏꯕ ꯆꯠꯇꯣꯏꯅꯦꯕ ꯀꯃꯥꯏ ꯇꯧꯒꯦꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯅꯥꯔꯤꯕ ꯀꯌꯥꯝ ꯐꯔꯒꯦ ꯅꯥꯔꯦ ꯇꯥꯏꯅꯦ ꯑꯩ ꯉꯍꯥꯟ ꯀꯩꯅꯣꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕ ꯇꯥꯕ ꯑꯗꯣ ꯑꯩꯅ ꯍꯪꯅꯕꯗ ꯍꯣꯁꯄꯤꯇꯥꯜ ꯂꯩꯇ꯭ꯔꯤꯌꯦ ꯑꯗꯣ ꯑꯩ ꯅꯍꯥꯟꯁꯦ ꯂꯥꯛꯀꯦ ꯇꯧꯕꯅꯦꯕ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯗꯤ ꯄꯥꯎꯗꯤ ꯇꯥꯔꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯤ ꯂꯩꯇꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯀꯧꯋꯥꯗ ꯂꯩ ꯃꯥꯜꯂꯦ ꯑꯗꯨꯗꯨꯒꯤ ꯑꯩꯗꯣ ꯂꯥꯛꯇ꯭ꯔꯕ ꯍꯌꯦꯡꯁꯦ ꯏꯁꯥꯕꯨꯗꯤ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯍꯌꯦꯡꯁꯦ ꯑꯕꯣꯛ ꯑꯉꯧꯕꯤꯅꯦ ꯑꯕꯣꯛ ꯇꯣꯟꯗꯣꯟꯅꯦ ꯇꯧꯔ ꯑꯕꯣꯛꯀ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯜꯂꯦꯗꯅ ꯑꯗꯨꯒ ꯉꯥ ꯑꯃ ꯉꯧꯔꯒ ꯆꯥꯖꯦꯕ ꯃꯣꯏꯗꯤ ꯑꯕꯣꯛ ꯍꯣꯏꯗꯤꯀꯣ ꯌꯦꯟꯒꯨꯝꯕꯁꯦ ꯆꯥꯗꯦꯕ ꯑꯗꯨꯅ ꯉꯥ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯕ ꯈꯤꯇꯪ ꯑꯍꯥꯎꯕꯗ ꯍꯌꯦꯡꯗꯣ ꯂꯥꯛꯑꯣ ꯀꯣ ꯉꯝꯃꯤꯉꯩꯁꯤꯗꯀꯣ ꯌꯥꯎꯒꯦ ꯅꯥꯕꯁꯨ ꯊꯨꯅ ꯐꯔꯣ ꯍꯌꯦꯡꯗꯣ ꯆꯥꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯅꯥꯕ ꯄꯨꯡꯐ ꯍꯦꯛ ꯐꯔꯣ ꯍꯩꯀꯛ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯍꯩꯀꯛ ꯌꯥꯏ ꯌꯥꯕ ꯍꯩꯀꯛ ꯌꯥꯝꯗꯤ ꯅꯠꯇꯦ ꯈꯤꯇꯪꯅꯤ ꯁꯦ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣꯕ ꯀꯥꯏꯗ ꯑꯣ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯒꯣꯜꯕ꯭ꯂꯦꯗꯔ ꯂꯩꯔꯦ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯤꯗ꯭ꯔꯥ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯑꯃꯨꯛ ꯀꯤ ꯑꯗꯒꯤ ꯂꯧꯊꯣꯛꯑ ꯂꯣꯏꯔꯦ ꯑꯃꯨꯛꯁꯨ ꯇꯧ ꯂꯩꯕ ꯍꯧꯖꯤꯛ ꯅꯥꯗ꯭ꯔꯕꯣ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥ ꯂꯩꯕ꯭ꯔꯣ ꯒꯨꯂꯤ ꯆꯥꯕꯗꯣ ꯐꯩꯌꯦ ꯐꯕꯗꯤ ꯑꯗꯣ ꯑꯃꯨꯛ ꯍꯧꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯍꯌꯦꯡ ꯄꯥꯟ ꯆꯥꯕꯗꯣ ꯍꯧꯔꯛꯇꯅꯕ ꯍꯥꯎꯅ ꯆꯥꯊꯣꯛꯑ ꯍꯣꯏꯗ ꯅꯥꯔꯛꯑꯁꯨ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯕꯨ ꯆꯧꯒꯤ ꯑꯕꯣꯏꯗꯨꯗ ꯍꯥꯏꯔꯨꯈꯤꯒꯦ ꯀꯜꯂꯣꯀꯣ ꯀꯜꯂꯒꯦ ꯏꯁꯨꯒꯤ ꯕꯣꯔꯗꯒꯤ ꯀꯜꯂꯒꯦ ꯅꯪꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯨꯈꯤꯒꯦ ꯆꯦꯛ ꯆꯥꯟꯅꯅ ꯊꯣꯛꯂꯛꯏꯗ ꯑꯩꯅ ꯂꯣꯟꯅ ꯈꯪꯍꯟꯒꯦ ꯇꯧꯔꯒ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯣ ꯆꯦꯛ ꯆꯥꯟꯅꯅ ꯊꯣꯛꯂꯛꯄ ꯋꯥꯅꯤ ꯑꯩꯅ ꯑꯁ ꯇꯥꯟꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤꯌꯦ ꯇꯧꯏꯖꯣ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦꯍꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯒ ꯌꯥꯎꯕꯗꯣ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝꯒꯤꯒ ꯃꯥꯜꯂꯦꯅꯦꯍꯦ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯑꯌꯥ ꯐꯖꯩ ꯌꯥꯝꯅ ꯁꯤꯅ ꯉꯥ ꯁꯤ ꯉꯥ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯉꯥꯀꯨꯞ ꯃꯨꯀꯥ ꯉꯥ ꯁꯤ ꯀꯩꯅꯣꯝꯇ ꯌꯦꯡꯉꯨꯁꯦ ꯁꯤꯁꯨ ꯀꯩꯅꯣꯝꯇ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯍꯧꯕ ꯍꯥꯏꯕ꯭ꯔꯥ ꯍꯩꯀꯛ ꯀꯥꯏꯗꯣ ꯍꯤꯔꯥꯃꯩꯗꯨꯁꯨ ꯍꯧꯏ ꯀꯩꯅꯣ ꯍꯤꯔꯥꯃꯩꯗꯨꯁꯨ ꯍꯧꯋꯦ ꯍꯧꯔꯁꯨ ꯂꯣꯛꯇꯥꯛ ꯄꯥꯠꯅ ꯈꯨꯟꯗꯥꯅꯕꯅꯤꯗꯅ ꯊꯥꯡꯒ ꯂꯣꯛꯇꯥꯛꯇꯒꯤ ꯍꯩꯀꯛ ꯑꯐꯨꯠꯄꯔꯣ ꯑꯍꯤꯡꯕꯅꯦ ꯅꯪ ꯀꯥꯡꯅꯨꯡꯒꯤ ꯈꯔ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯑꯩꯗꯤ ꯅꯣꯏ ꯉꯥꯏꯔ ꯆꯠꯇꯕ ꯌꯥꯏ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯂꯥꯛꯄꯁꯤꯗ ꯃꯈꯨꯠ ꯁꯝꯕꯅ ꯑꯃ ꯆꯠꯂꯛꯑꯣꯕ ꯁꯥꯎꯗꯦ ꯍꯦꯛ ꯀꯩꯝꯇ ꯑꯩ ꯆꯠꯄꯗ ꯑꯣ ꯀꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯕꯣꯛꯁꯦ ꯆꯠꯈ꯭ꯔ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯗꯣ ꯐꯣꯇꯣ ꯀꯥꯞꯄꯤꯌꯨꯅ ꯀꯥꯞꯄ ꯑꯩ ꯋꯥꯈꯜꯗ ꯅꯣꯡ ꯆꯣꯠꯂꯗꯤ ꯑꯩꯁꯦ ꯆꯥꯟꯅꯗꯦꯕ ꯈꯔ ꯅꯣꯡ ꯆꯣꯠꯇꯅꯕꯅ ꯑꯗꯨꯗꯤ ꯑꯕꯣꯛꯗꯤ ꯀꯩꯅꯣꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯍꯥꯃꯦꯡꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯕꯣꯛꯁꯦ ꯍꯥꯃꯦꯡꯗꯤ ꯍꯦꯟꯖꯥꯡꯅꯤ ꯅꯨꯃꯤꯠꯂꯩꯁꯨ ꯍꯦꯟꯖꯥꯡ ꯍꯥꯃꯦꯡꯁꯦ ꯅꯣꯡ ꯎꯕ ꯌꯥꯗꯕꯅꯦꯕ ꯅꯣꯡ ꯆꯨꯕ ꯌꯥꯗ꯭ꯔꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯅꯣꯡ ꯂꯧ ꯂꯤꯡꯕꯗꯤ ꯅꯨꯡꯁꯥ ꯄꯥꯟꯗꯦꯕ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯂꯣꯛ ꯈꯤꯇꯪ ꯊꯨꯡꯉꯒ ꯏꯁꯥꯗꯤ ꯊꯤꯟꯇꯣꯛꯑꯒ ꯍꯥꯏꯕꯗꯤ ꯍꯧꯒꯠ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯣ ꯍꯥꯃꯦꯡꯗꯣ ꯈꯪꯕ꯭ꯔꯕ ꯍꯥꯃꯦꯡꯁꯦ ꯍꯥꯃꯦꯡꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯅꯣꯡ ꯆꯨꯕ ꯌꯥꯗꯦ ꯃꯥꯁꯦ ꯅꯣꯡ ꯎꯕ ꯌꯥꯗꯦꯕ ꯆꯦꯟꯁꯤꯟꯕꯅꯦꯗ ꯑꯗꯩ ꯅꯥꯁꯨ ꯅꯥꯏꯗꯅ ꯍꯦꯛꯇ ꯑꯗꯣ ꯍꯧꯖꯤꯛꯅ ꯍꯥꯃꯦꯡ ꯑꯣꯜꯂꯦ ꯅꯍꯥꯟꯋꯥꯏꯗꯅ
나 이로이. 이로이 라마다기 하면 원래 야복세. 농 찌는 러울링 빵이야 강반 사다가 차리 파라 러울링 빵이야 농부터 이 깐기데 꼭새부터 lok두기도 하나. 차로 사업을 보고는 뭐잖아. ค่อยบอกทีเนี้ย อายุปักไป นั่นโอ้โหได้ไปเนี่ยปะก็ค่อยบอกสิไอ้หลักว่าคุณนุ้ยบอกคุณเจ้ามั้ย ไอ้เนี่ยยกปักไปจะฟิล แต่เนี่ยยกป้าไปเป็นที่ไหน มั เนี่ น ย ที่จะกันนี่ก็เอาตัวไอ้ชาฟิลเนี่ยคุณจูเอาเกลือเอาไว้มาพูดเลยเนี่ยที่ว่าไก่ขันดีบ่ 남 노이란 메바. หน่วยดำแม่น่ะ 아들 포토 레이트로 노이란 버게. อะไรนั่นไม่ได้ ไอ้กิลุงมันจะยังพอถูกกันเอ้ยกูทำเรื่องอะไรนะ 아복도 논디 농아리 보. งานนี่ว่าคนงานไปเจอช่วยด้วยฉันจักว่าคุณทำเป็นแบบนี้ 아복시 삭실 나오겠다 봐. อาจุนเราพัดเองว่าแต่พัดแล้วปั๊มอยู่ดูดิข้างเยอะ 지디 비토코나 디 남문에. 아이 탕 고개 봐. 아보, 아야 세마이게 봐. 아이나가 아들 이브도. 아다 아보하고 위에 선전들어 시도 기들어가 칼레오고. 아이디 와칸다 좀 칸부도. 선전 하는데부도. 아들 칼레레 이바시 하라고 이바. เขาเลยก็ไม่เขาเลยก็ 아다 아복세. 아 시도 기들어가 칼레바. 아이네 아메링이다. 아복세 시도 기들어가 ตรง 칸부도. นั้นจมไม่ตีก็กันแล้ว 아도 농아이 때부터 시엔닝데부도. อะไรเนี่ยถ้าผู้ยังกันอยู่ 난게 ไม่มาเต็มวางมายกป้าไป 난게 ผม 그 ไม่ได้ 그냥 ไปบ่บ่ 리면은 그진 고개. 아도 하이행제 아 빤가 당진가 남 노르가 ไอ้กว่าจะเรียนฮะ 통제바 행제 빤이론제바 ใช่ปะ 야에바 แล้วก็บุตรป้านี่ใจอยากกับอะไร 아도 아니 하이르메 รักนี่ให้บ่ 라까니 하르메 그래서 빤줄레레 ที่ทางนี้ 당진레레 nga 강가레 ที่เกี่ยวกับกิโลมาซื้อเนี่ยจะเป็นเนี่ย 맞습니다 실로바 따라기네 อันตรายที่ช่วยกันแล้วเนี่ยเอาไว้เป็นเรื่องจะเป็นเนี่ย น่าสิให้กันจ้ะ 아코이 만나 아코이 만나로야 아보 ค่ะ 아보가노다 카피라메 하이행제 아보기 간 프로그램 레이브로 데트 레이브로 แล้วนี่ 까나가 น้ำหมูไหลหาจนไหล 라이 까라이 라이 까이 통러게 อันนี้จะตรงมาได้ดิ 까이 통러게 봐 ค่ะ 까이 통감도 우저게잖아 이쁘가 하이행디 그럼 떠오지 เขาเลยไปจะ 하이행도 이쁘도 강투어가 싹싹 할라지 아코이 하이행 미도나면도 야홀라지 คนเขาโกรธเราได้มาโรยมันยุ่งถูกกัน itu lakta pak เอามาอย่างนี้จะหลับวะจะยังไงเนี่ยว่าเราอีกข้างไหน 하이행제 마틴제 그게 합선지게 그냥 하부들은 ราคาเป็น 그 빠니 롤라니 당진가 빵이 미롤라지 보고 ngam ngor니 เขาจะปังเอาเขาจะถึงนั่นก่อนอยู่แล้วนั่นก่อนถึงที่มาแล้วปังก็มันตกผ่านปังเอาไว้เอามันต้องจะเอาไว้ทำที่วันบุกอ่ะอยู่คนหามาว่า 가면 가면 감시라. ngawurja 참신이 완전 별로서. 서로 น้องมันจะรู้ยังไงล่ะ 그냥 떠나게 넘겨 버려. mangda นี่มาคือตะลุยยิงเลยก็จะมาแล้วตะลุยก็จะเที่ยงจะเลย 야, 이거 이거 잘해. akoy yumda ako man hare hidong ma yeng wala amena 하트기 공감용이 검색이 집이 안 해봐 아 인상가 여기도 여기도 간 yasi tawro yam ting kalli yam kalli ka to am kalli du na wakan sondai do kagino akoy me am le jide 나 올라 이 하원이 거리 왔다는 awla ni kanano la je honguse 나게 라봐 아스에 날 인도 들라요. ko bulai na ba 거 우리 거기 틀마 용지 하고 봐 이게 라북동아 파우지 하고 봐 asibe mina lai ba 아다나 아이 마 파바 있지 하나도 imanabi imanaba 더발 뭐 아저기 그런 거로 거기 하려고 저기 히라라고 하고 또 좀지 아이고 나 같이 전에 봐 저기 ade abona moina ko bulai da abona kai khume 아이 자복 장기 mangde na tro lai ja 응 ade abona sangi ha de sidore ba 잘라 지금 뭐 좀 잘래나 얼마 좀 이래 되시든. mangdu da hoi ha de sidora 하 ikan kana do 깔마냥 남나면 간제 깔로 깔로. 아이 띵로 좀 내려이네 봐 nade abona ko mangdu la khala je ba ko ama hoi la age salam la age ai khut am singkhat piu ga abona hairu re ba
ꯑꯗꯨꯝ ꯁꯤꯔꯗꯣꯏꯔꯕ ꯑꯗꯨꯝ ꯆꯠꯂꯗꯤ ꯅꯪ ꯆꯠꯄꯒꯤꯅ ꯆꯠꯁꯨꯅꯤ ꯇꯔꯥꯅꯤ ꯃꯉꯥꯅꯤꯁꯨ ꯑꯗꯨꯝ ꯊꯤꯔꯗꯧꯅꯦ ꯑꯗꯨꯗꯤ ꯍꯣꯏꯒ ꯍꯥꯏꯔꯨꯅꯨꯀꯣ ꯑꯩ ꯉꯝꯈꯤꯔꯣꯏ ꯍꯥꯏꯌꯣ ꯑꯩ ꯉꯝꯖꯔꯣ ꯅꯣꯏ ꯑꯩ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯍꯥꯏꯌꯣ ꯑꯗꯨ ꯅꯠꯇꯕ ꯄꯨꯔꯅꯤꯃꯥꯁꯨ ꯊꯧꯕꯥꯜ ꯄꯤꯟꯆꯥꯎꯁꯨ ꯂꯥꯛꯑꯦ ꯍꯥꯏꯅꯤ ꯁꯈꯤ ꯃꯃꯥ ꯍꯧꯖꯤꯛ ꯃꯪꯁꯤꯗ ꯅꯪ ꯁꯈꯤ ꯃꯃꯥ ꯀꯩ ꯍꯥꯏꯕꯤꯌꯨ ꯀꯩ ꯗ꯭ꯔꯦꯁ ꯁꯦꯠꯂ ꯂꯥꯛꯑꯦ ꯌꯥꯝꯅꯤ ꯇꯣꯏ ꯂꯥꯛꯇꯦ ꯃꯔꯛ ꯅꯠꯇꯦ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯀꯩ ꯁꯦꯠꯀꯦꯕ ꯗ꯭ꯔꯦꯁꯇꯣ ꯍꯤꯡꯉꯧꯁꯦ ꯑꯗꯨꯝ ꯆꯦꯜꯂꯤꯗ ꯐꯤꯡꯒꯧ ꯑꯗꯨꯝ ꯁꯦꯠꯄ ꯍꯤꯡꯉꯧ ꯍꯥꯏꯗꯤ ꯅꯨꯄꯤꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯁꯨꯝꯕ ꯁꯦꯠꯇꯦꯕꯀꯣ ꯑꯣ ꯑꯍꯟ ꯑꯣꯏ ꯁꯔꯨꯛꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯎꯏꯔꯣꯝ ꯇꯥꯕꯤ ꯑꯗꯨꯝ ꯁꯦꯠꯄ ꯑꯗꯩ ꯐꯤ ꯑꯉꯧꯕ ꯑꯣꯏꯕꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯁꯤ ꯌꯥꯡꯉꯩ ꯀꯣꯟꯅ ꯀꯣꯟꯁꯦ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯣ ꯁꯣꯂꯣ ꯍꯦ ꯅꯨꯡꯁꯤꯗꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯥꯔꯛꯄꯤꯔꯝꯃꯗꯤ ꯍꯥꯏꯗꯕꯅꯤꯀꯣ ꯍꯥꯏꯗꯦ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦ ꯑꯄꯣꯝꯕ ꯁꯨꯝ ꯀꯔꯤ ꯇꯧꯋꯦ ꯑꯗꯨꯅꯤꯗ ꯅꯨꯡꯁꯤꯕꯤꯒꯦꯔꯥ ꯅꯨꯡꯁꯤꯕꯤꯒꯦꯔꯥ ꯑꯩ ꯂꯥꯛꯐꯝ ꯊꯣꯛ ꯂꯥꯛꯑ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯅ ꯅꯪ ꯂꯥꯛꯄꯒꯤ ꯕꯦꯕꯥꯔ ꯇꯧꯔꯣ ꯑꯗꯨꯅꯦ ꯀꯩꯗꯧꯔꯅꯤ ꯅꯨꯡꯁꯤꯅꯗ꯭ꯔꯁꯨ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯕꯣꯏꯁꯦ ꯅꯨꯡꯁꯤꯕꯒꯁꯨ ꯄꯥꯝ ꯃꯥꯅꯤ ꯄꯥꯝꯗꯗꯤ ꯀꯩꯅꯣ ꯐꯥꯒꯤꯗꯧꯗ ꯀꯩꯗꯧ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤꯗꯤ ꯅꯨꯡꯁꯤꯕꯅꯣ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯅꯝꯃ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯑꯩꯁꯨ ꯁꯨꯝ ꯈꯪꯉꯤꯗ ꯕꯥꯖꯤꯒꯤ ꯆꯤꯟꯅ ꯁꯣꯔꯥꯗꯅꯦ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯕꯥꯖꯤꯒꯤ ꯆꯤꯟꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯕꯥꯖꯤꯒꯤ ꯈꯪꯉꯦꯕ ꯁꯣꯔꯥꯗ ꯑꯩꯈꯣꯏꯅ ꯑꯃ ꯆꯥꯎꯕ ꯑꯃ ꯅꯝꯍꯧꯕꯗꯣ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯍꯪꯉꯤꯅꯤ ꯀꯩꯅꯣ ꯆꯥꯎꯕ ꯆꯤꯟꯗ ꯂꯩꯌꯦꯕ. ꯀꯃꯥꯏꯅ ꯂꯩꯒꯦ ꯊꯃꯣꯏꯒ ꯆꯤꯟꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯤꯅꯤ ꯇꯜꯂꯦ ꯀꯦꯜꯂꯣꯒꯤ ꯀꯥꯟꯅ. ꯑꯗꯨ ꯑꯩ ꯉꯥꯡꯅ ꯅꯪ ꯆꯥꯎꯕ꯭ꯔꯣ ꯆꯥꯎꯗꯦ ꯌꯦꯡꯉ ꯂꯣꯏꯔꯦ. ꯁꯨꯛ ꯆꯥꯎꯋꯦ ꯆꯥꯎꯗꯦ ꯅꯪ ꯂꯥꯛꯄꯗ ꯑꯩꯅ ꯂꯥꯡꯉꯦ ꯅꯪ ꯂꯥꯛꯄ ꯀꯩꯁꯨ ꯍꯔꯥꯎꯗꯦ ꯀꯥꯏ ꯑꯩ ꯍꯥꯏꯕ ꯅꯪ ꯁꯥꯎꯔꯣꯏꯕ ꯆꯥꯎꯗꯦ ꯀꯩꯝ ꯆꯥꯎꯗꯦ ꯑꯗꯩ ꯃꯃꯜ ꯂꯪꯒꯣꯕꯤ ꯆꯂꯥꯅ ꯉꯥꯏꯕ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯅꯪ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯍꯥ. The next morning. ꯉꯥꯁꯤꯛꯅꯦ ꯇꯨꯡꯍꯟꯕꯤꯅꯦ ꯑꯗꯩꯗꯤ ꯏꯀꯥꯏꯊꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡꯗ ꯂꯣꯗꯕ ꯈꯔ ꯑꯗꯩ ꯐꯗꯤꯒꯣꯝ ꯈꯔ ꯁꯤ ꯂꯩꯔꯦ ꯕꯖꯥꯔ ꯀꯥꯔꯛꯄ ꯁꯤꯁꯤꯅ ꯉꯔꯥꯡ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯕꯣ ꯍꯣꯏꯅ ꯍꯥꯏꯁꯤꯅ ꯂꯣꯗꯕ ꯂꯩꯔꯣ ꯍꯥꯏꯌꯦꯕ ꯂꯣꯂꯥꯡꯗꯣ ꯂꯣꯂꯥꯡ ꯂꯨꯄꯥ 50ꯒꯤ 3 ꯇꯧ ꯂꯩꯔꯦ ꯀꯣꯟꯅꯅꯤꯗ 3ꯗꯤꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯄꯥꯟ ꯂꯩꯔꯦ ꯄꯥꯟ ꯀꯦꯖꯤ ꯑꯃ ꯉꯔꯥꯡ ꯑꯩꯅ ꯎꯆꯤꯋꯥꯗꯒꯤ ꯂꯝꯕꯤ ꯄꯔꯦꯡꯗ ꯌꯣꯟꯕꯗꯣ ꯑꯗꯩ ꯂꯩꯔꯛꯄꯅꯦꯕꯏꯁ ꯀꯔꯤꯅꯣ ꯐꯖꯕꯅꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣꯅꯦ ꯀꯔꯤꯅꯣ ꯃꯁꯛ ꯐꯖꯩꯁꯨ ꯍꯥꯏꯔ ꯅꯨꯄꯥ ꯅꯨꯄꯤꯔꯦ ꯀꯔꯤ ꯑꯗꯩ ꯊꯥꯎ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯉꯥꯔꯤ 30ꯒꯤ ꯑꯃ ꯉꯥꯔꯤꯁꯤ ꯀꯌꯥꯅꯣ 30ꯁꯤ ꯀꯩ ꯌꯥꯅꯣꯕ ꯒ꯭ꯔꯥꯝꯗ ꯀꯌꯥꯅꯣꯕ ꯒ꯭ꯔꯥꯝ ꯀꯩꯅꯣ 50 ꯑꯣ ꯒ꯭ꯔꯥꯝ 50 400ꯀꯤ ꯗꯣꯔꯥ ꯆꯨꯔꯨꯝꯗ ꯂꯩꯕꯤꯔꯝꯃꯣꯌꯦ ꯌꯣꯡꯕꯤꯔꯤ ꯊꯥꯏꯅꯒꯤꯗꯣ ꯊꯛꯑꯣ ꯄꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯩ ꯂꯩꯕꯅꯤꯗ ꯑꯗꯨꯝ ꯄꯤꯕꯤꯕꯅꯦ ꯑꯩꯗꯤ ꯂꯨꯄꯥ 10 10 ꯉꯔꯥꯡꯗꯨꯁꯨ ꯑꯩ ꯂꯨꯄꯥ 10 ꯄꯤꯔꯝꯃꯤꯅꯦ ꯍꯥꯏꯗꯤ ꯃꯥ ꯕꯣꯔꯥ ꯆꯥ ꯂꯩꯔꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯉꯥꯔꯤꯁꯤ ꯂꯩꯔꯦ ꯉꯥꯔꯤꯒ ꯊꯥꯎꯒ ꯁꯤꯗ ꯄꯣꯠ ꯆꯩ ꯉꯥꯋꯣ ꯀꯩꯋꯣ ꯄꯥꯟꯋꯣ ꯁꯤ ꯂꯣꯏ ꯌꯥꯜꯂꯦ ꯇꯣ ꯂꯣꯏ ꯆꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯒꯥꯔꯤꯁꯦ ꯇꯦꯛꯑꯦ ꯁꯤꯗꯤ ꯀꯩꯅꯣ ꯉꯥꯁꯦ ꯂꯩꯔꯝꯃꯣꯏꯗꯕꯅꯤ ꯁꯤ ꯂꯩꯔꯤꯅꯦ ꯉꯥꯗꯤ ꯁꯤꯒꯤ ꯇꯣ ꯁꯤ ꯂꯣꯏꯅ ꯁꯨꯔꯕꯅꯤ ꯉꯥꯔꯤꯒ ꯂꯩꯔꯦ ꯊꯥꯎꯒ ꯑꯁ ꯑꯃꯣꯏꯁꯤꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯝꯃꯦꯍꯦ ꯏꯀꯥꯏꯊꯕꯤꯗꯣ ꯑꯩꯅ ꯏꯔꯣꯝꯕ ꯀꯣꯠꯄꯗꯣ ꯇꯨꯡꯍꯟꯕꯤꯁꯦ 100 ꯄꯤꯌꯦ ꯄꯥꯟ 100 ꯄꯤ ꯄꯥꯟꯗꯣ ꯀꯦꯖꯤꯗ ꯆꯥꯄꯤ ꯍꯣꯡꯉꯤꯕ ꯀꯦꯖꯤꯗ 100ꯅꯤ ꯀꯩꯅꯣ ꯑꯗꯨ ꯍꯣꯡꯉꯦ ꯍꯥꯏꯕꯅꯤ ꯇꯨꯡꯍꯟꯕꯤꯁꯨ 100 ꯀꯦꯖꯤ ꯃꯈꯥꯏꯗ 100ꯅꯤ ꯁꯤ ꯉꯥꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯃꯨꯀꯥ ꯉꯥ ꯁꯤꯗꯤ ꯀꯌꯥ ꯄꯤ 300 ꯁꯤꯅ ꯀꯦꯖꯤꯗ ꯋꯦꯗꯔꯁꯤꯁꯨ ꯐꯖꯈꯠꯂꯦ ꯉꯁꯤ ꯅꯣꯡꯂꯛꯁꯤꯗ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯣꯏ ꯑꯩ ꯉꯔꯥꯡꯗꯤ ꯂꯩꯔꯛꯑꯦꯕ ꯁꯤꯅ ꯑꯔꯣꯗꯕ ꯂꯩꯔꯣ ꯍꯥꯏꯕꯗꯣ ꯑꯗ ꯑꯩꯅ ꯂꯨꯄꯥ 50ꯒꯤ ꯂꯩꯔꯛꯄꯅꯦ ꯉꯥꯗꯣ ꯌꯦꯡꯉꯣ 50ꯒꯤꯅꯤ 3 ꯇꯧꯔꯦ ꯄꯥꯟꯗꯣ ꯀꯩ ꯄꯥꯟꯅꯣꯁꯦ ꯑꯁꯦꯡꯕ ꯄꯥꯜꯂꯣ ꯌꯦꯡꯉꯣ ꯃꯨꯈꯤ ꯄꯥꯜꯂꯣ ꯑꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯄꯥꯟ ꯑꯁꯦꯡꯕꯔꯕꯁꯦ ꯄꯥꯟ ꯑꯁꯦꯡꯕꯁꯦ ꯀꯔꯤ ꯄꯥꯟ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤ ꯃꯨꯈꯤ ꯄꯥꯟ ꯅꯠꯇ꯭ꯔꯣ ꯄꯥꯟ ꯅꯠꯇꯦ ꯑꯈꯣꯠꯄꯤ ꯄꯥꯟ ꯀꯔꯤ ꯈꯣꯠꯂꯒ ꯑꯈꯣꯠꯄꯤ ꯄꯥꯟ ꯄꯥꯝꯕꯤꯗꯅꯦ ꯄꯥꯝꯕꯤ ꯇꯥꯅ ꯈꯣꯠꯂꯒ ꯊꯣꯛꯄ ꯌꯦꯡꯉꯨꯅꯦ ꯑꯕꯣꯛ ꯊꯥꯡꯇꯣꯛꯀꯦ ꯑꯩ ꯊꯥꯡꯇꯣꯛꯀꯦ ꯀꯣꯜꯂ ꯂꯥꯛ ꯉꯥꯏꯈꯣ ꯑꯩ ꯇꯧꯒꯦ ꯉꯥꯁꯤꯛꯁꯤ ꯌꯦꯡꯉꯣ ꯃꯆꯤ ꯌꯥꯎꯕ꯭ꯔꯥ ꯃꯆꯤ ꯈꯪꯗꯦ ꯑꯦꯊꯤꯟꯅꯤꯀꯣ ꯐꯖꯕꯅꯤ ꯁꯤ ꯑꯩꯅ ꯀꯦꯖꯤ ꯇꯪꯈꯥꯏ ꯑꯃ ꯉꯥꯁꯤꯛꯇꯣ ꯂꯨꯄꯥ 50 ꯄꯤꯌꯦ ꯁꯤ ꯉꯥꯁꯤꯛꯁꯦ ꯂꯨꯄꯥ 50 ꯄꯤꯌꯦ
아이씨 여섯이가 지금 이것이 어제 바지를 바람이 여기다 야오래 아니야 담아맘니 어제 싹 통보 하래 아시기 마텐 아보 아고비 chui mua cây nô ngasi 마텐 cái gì nè bà ô bay vô mâm nè à mà ngủ mà nè À. mà tàu bún nè à ông chỉ cái tàu này trong tàu nó bảo à dạ hãy được phát ra đây mà ngủ thế nè à ủ đó bà khát đen mà đi chơi là bà hỏi sang đi à ủ đó bà ăn mồ đồ à thằng ăn đấy chỉ mất thầu à mấy ăn cũng tích thùng abu나 통오지 am tina hawi ba ko ai de ma thong ko din jai di dum a de background da behind the scene da sari ne ba ti haw ne bun thong de ai jin nam na te ta seng na haw ya ngasi abong mari le re ama ani ahum mari sure oje aboy gi channel thagala ni ko ho ha da ma'am ho ha je subscribe to sun bio adra ma'am subscribe to sun bio aboy gi je ko ai de 100k ga yor ganda ina kom taw ge khali ba du taw ngaman bio mo ngasi ji haw do man bra haw lo do man bra thì miếng đấy thì hậu nó mà ra đâu có đi khăn đi abo to non ga abo ango bi ga je pakat da khanai je kai no thì xin nó bây này noksina ba ge noksina di khana bra kai ni na thì noksina nó cũng nó làm nên khăn nào nó thì nó ngay chắc cũng nó khăn này như cái nó nó thì nó làm cái chú con cũng nó ra khăn này rồi na nó thì nó ngay chắc cũng nó ngay chắc khăn này 좀 밑에 나와서 많이 들어오면 되죠. 좀 해. sume 이거는 그거 하고. 아니 몰라 그럼. 몰래 문버디. si irom ba je ngo hai ajare he 짱 그거 하고. sida sak thi re sida kan sa ri ta haw bro bo kai ma the ne yaw haw ya pan ga ka ho kana hele pan haw hai đi anhจะสาทอกแกลามไอ้ปานก็มียามีเฮกาเทโอเคใช่จ้ะปานจะเห่ามาเลยเห่าแล้วบ่ไอ้กี่ไรไอ้กี่เต็งกว่าน้ำไรอ่าสิทำกันสิจะโทษไรดีบ่ตัวสิจะไหนกี่สรุปนี่เห่าแล้วบ่สิเห่าต้องมาเลยอ๋อ phải nó mang cái nó cũng trong phòng rồi bạn hãy ra cho ta gì bạn ปอกของจันเลยงาทงบุญยาวเลยค่อยดิมุกางาก็เชียงกุงกะใช่ยุ่มได้ปุถุรกันนี่ก็ต้องไหนเลยสิรู้มันจะหายยอง Nhưng mà trong con mình sao thì làm này cái đấy คือเราไงเอา ai đi ra đi กะเฮาต้องมาหาวิธีหาเตกันนะต้องมาหาวิธีเนาะ thôi กะเฮาหาวิธีเนาะ không có vấn đề mà thay nga được không không mất tiền nào ấu được cái này อืม phone display này đó giờ mà đi bán là เอาไปเฮ้ยเอาไปเฮ้ยaku yang di sini sak sare yang hawa sa injang do ada di game cuma makan ni kara sana kare abung na tak ne lollipop tu tahu ne do lollipop se mai pai la pak tira gyan ta tre ya na thak lagi ya na thak tre do abung ki channel jo subscribe to sun biro adi ayu je hal lagi ko abung si bye bye taro video lo sun bye bye taro bye bye koi si be adri ko pusi sang na cũng là khá hạt cho là màu khôi là khá mà khăn cho là lúc khá tháng là vậy ma'am nó lo sun là phim đi nó phim tara hapsa lagi à hai ai luhong ba to ai luhong man nang dia adam ne ba nó có được không nhở luhong man lep tri matam à không được là đi được ahan man ni ke no
아니 주변에 아니 주로 나는 막 타보는 거 타보는 거 하는 되잖아. 바바이 로실라게 마운탕다 매암 타갈라게 바이바이. 아보이 세네는 매암 책 독선 미우고 하디 타갈락도이네. subscribe 독선 미로 타갈락가 이해나 봐.